Wari sanabada ngairingai kautrukta kuki khulai paibasingna bom amadi nongmai kapsinduna lal kai haurakhrei pawasi kangla pau sedagi laukhatchabane matam kuina lebluraba matung amadi tha asigi taraga mangada kuki MLA sing yauna furup ahumgi MLA minister sing wari sanakiba pungni fugani pangi matungda ngarang ahing kuki khulai paibasingna kautrukta lan kai haurakpadagi nakal anigi marakta nongmai kapnakhrei thaudok thokphamdagi fangba paw amagi matunginna ngarang numidang pung taraga mathoi minute taraga mangarom tabada kautruk sing laikai maning sing thaglomdagi kuki khulai paiba khara mobile phone ge torch light kaplaga kautruk khultamna kumtharakpadagi khul ngakpa singna nong thakta nongmai round ahum mari kaptuna warning pikhe warning shot kapadagi kuki khulai paiba sing aduna nongmai round khara khul ngakpa singi bunker tamna kapsilamlaga chenkhibani haire khul ngakpa singi maikei dagi su nongmai round khara khud handuna kapsinkhe Thaudok asigi matung tarakpada kuki khulai paibasingna matam amatada kautruk sing laikai amadi sports university tamna nongmai round khara kapsinba haurakhe sports university da leiba security forcing nasu khud handuna nongmai round kaya kapkhe ahing nongyai matung pung taraga ni thoi minute kunthra rom taba matam phauba nakal anigi marakta nongmai kapnaram laba matungda khud thongna ba du lepkhe nakal anigi marakta nongmai kapna ba lepkhraba matung minute taraga manga rom leidaga kautruk sing thaklomdagi kautruk tamna bom ahum thangna kapsilaktuna amuk makhatana nakal animaktagi nongmai kapna khe nongmai kapna ba du ahing nongyai matung pung ani khara helakba fauba sathakhe adumakpu thaudok aduda asokapan misi minadi yaukhidi haire